Ahanbada maroiba pa. Chief Minister Yumnam Khemsana, Defense Minister, Finance Minister amasung BJP Nation President unakre. Manipur da Territorial Army ki Battalion ama thambinanaba Chief Minister and Defense Minister da taksinre. Manipur ki deployment project singi ahen ba senthang pibinanaba Finance Minister da taksinre hare. Bungzagil Balte ki haksang Churasanpur da purakre ngasi leirol salagani. Mitei Sothe Kavui amadi Maring Kurup Napuna Sajibu Noma Panba Kumhai Festival Pangthokado. British Academy Film Award Manipur gi Bongna Best Central and Family Award Fangkrai. UPF ki Lamsang Lamjal April Taragani Thoida Pangtholagani Hari. Assam Rifles ki Jizina Delhi da Chief Minister Gauna Krai. Ex-Chief Minister N. Birena, Prime Minister amadi Home Minister bo Tagalagli, Mahairoi Lising Kuntrataru, Chatet Kun Mangana Saru Yaduna, Ngarangdigi Metric Parikha, Haukre. DM Community College Kim Hairo Sigi, Career, Manghandana Bakudak the Tabalokat Gadabani Haina, M. Suna Pongdokre. Amadi Hanba Northeast Indigenous Games and Cultural Meet, Haudokre. India lengang nawang numpok yellow missing na si pawanam thaduna lakli haina amuko na phongdoragli kurumzare wahong radio na pizza morning newspaper reading meeting tabini bamati tabiri basingbo posparani laisrumna taram noksari maroiba pausing sandok no pizare Chief Minister Y Khemsana Union Home Minister Amit Shah ka unaduna Manipur da oriba phibam gi matang da kupna khana khraba matungda Party ki National President Nitin Navin, Union Defense Minister Rajnath, amasung Finance Minister Nirmala Sitharaman ga mathang unakre. Center ki lusing basing asigu unabada Deputy Chief Minister Singh Losidiko amasung Nepsa Kipgensu sarukya kre. Tha asigi marida Chief Minister Nawasak Lokraba matung ahan boina Y Khemsana BJP ki National President Nitin Navin ga Delhi da leba party head office ta unaduna Manipur da ingtapa puraknaba thabak singi matang amadi state asida party gi mapangal kalhannaba lokhatkadaba thabak singi matang tasu wari sanakre party gi president unabada deputy chief minister Singh Losidiko amasung Nemsa Kipken Sarukyaki party gi president unaraba matung chief minister Y Khemsana deputy chief minister Aniga loinana Union Defense Minister Rajnath ka mahaki office da unaduna Manipur gi hauji oriba security ki phibam ni matang da wari sanake unaba sida Defense Minister Rajnath na Manipur da ingtapa hanjilaktuna mausai punsida hanjilakna ba honabada Union government ki maikidigi pibya mating pigani haibagi thajaba Manipur gi lusingba ahum asida pirakhi haire Defense Minister Gunabada Chief Minister Y Khemsana Manipur the Territorial Army gi Battalion ama thambinanaba taksinki Chief Minister Y Khemsana Union Finance Minister Nirmala Sitharaman ga su unaduna Manipur do oriba sel thum gi phibam amadi atei sakwa thorang gi thabak singi matang da su wari sanaki Finance Minister go unaduna wari sanabada Chief Minister Y Khemsana Manipur da hauze paikhaliba sakwa thorang gi project sing Kumang yang sinaba Sangsin baga loinana matam sana loisinana ba henba senthang sing bibinana basu taksin ke Chief Minister WAPHAM Union Finance Minister Nirmala Sitharaman pungning sang natabi baga loinana state asigi sel thumgi phibam phagal hanana bagi matang da lokhat pa ba thabak lokhat kani haibagi thajaba Chief Minister da pirakhi haire Chief Minister Y Khemsana X ta thadorko warol the center ki lusing basing asiga unakhi bado singthaningai oi haibaga loinana Manipur da mahusai phibam da hanjilakna na bohana bada amadi atei sakwa thorangi thabak singi damak pibya ba mateng pigani haibagi thajaba pirakpabo thagatpa phongdoragi Thanlon Assembly Constituency ki MLA Bungzagil
ꯕꯥꯜꯇꯦꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯂꯩꯔꯣꯜ ꯆꯠꯂꯒꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 62 ꯁꯨꯔꯕ ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯦ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯊꯥ ꯑꯁꯤꯒꯤ 9ꯗ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯗꯦꯜꯂꯤꯗ ꯄꯨꯔꯒ ꯒꯨꯔꯨꯒ꯭ꯔꯥꯝꯒꯤ ꯃꯦꯗꯟꯇꯥ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯗꯨꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗꯕꯅꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝ ꯑꯅꯤꯒꯤ ꯕꯣꯔꯗꯔꯗ ꯆꯦꯜꯂꯤꯕ ꯇꯨꯏꯚꯥꯏ ꯔꯤꯚꯔ ꯂꯥꯜꯂꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯗꯣꯔꯀꯥꯁ ꯕꯦꯡꯛꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯂꯩ ꯀꯠꯇꯨꯅ ꯑꯔꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯦꯒꯤ ꯍꯛꯆꯥꯡ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯗ ꯀꯝꯃꯨꯅꯤꯇꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ, ꯖꯣꯃꯤ ꯌꯨꯊ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡ ꯌꯥꯎꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤ ꯁꯤꯖꯣꯜ ꯈꯨꯜꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯖꯣꯃꯤ ꯌꯨꯊ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯟꯖꯣꯜꯗꯒꯤ NEC ꯔꯣꯗꯇ ꯊꯥꯂꯣꯟ ꯁꯕ ꯗꯤꯚꯤꯖꯟ ꯍꯦꯗꯀ꯭ꯋꯥꯇꯔ ꯐꯥꯎꯕ ꯄꯨꯔꯛꯈꯤ꯫ ꯂꯝꯕꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯇꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯇꯨꯡꯗ ꯗꯣꯔꯀꯥꯁ ꯕꯦꯡꯛꯇ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯛꯆꯥꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯨꯔꯛꯈꯤ꯫ ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯦ ꯊꯥꯡꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯒꯤ ꯃꯤꯈꯜꯗ ꯇꯥꯝ 3ꯂꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2022ꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 4ꯗ ꯏꯝꯐꯥꯜꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕꯁꯤꯡꯒꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩ, ꯆꯣꯊꯦ, ꯀꯕꯨꯏ ꯑꯃꯗꯤ ꯃꯔꯤꯡ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯀꯨꯝꯍꯧ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯐꯨꯔꯨꯞ ꯃꯔꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯑꯄꯨꯟꯕ ꯀꯪꯂꯩ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯀꯨꯝꯍꯧ ꯐꯦꯁꯇꯤꯚꯦꯜ ꯀꯃꯤꯇꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯨꯞ ꯑꯃ ꯁꯦꯝꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯕꯖꯦꯠꯇ ꯃꯔꯨꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯁꯦꯟꯐꯝ ꯍꯥꯞꯄꯤꯅꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯀꯕꯨꯏ ꯂꯣꯏꯁꯪꯒꯤ ꯁꯪꯂꯥꯛꯄ ꯀꯥꯝꯁꯣꯟ ꯒꯥꯃꯨꯃꯩ ꯀꯕꯨꯏꯕꯨ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯚꯥꯏꯁ ꯆꯤꯌꯥꯔꯃꯦꯟꯗ ꯃꯊꯪꯁꯤꯅ ꯊꯥꯎ ꯖꯇ꯭ꯔꯥ ꯆꯣꯊꯦ ꯑꯃꯗꯤ ꯃꯩꯁꯅꯥꯝ ꯏꯕꯣꯕꯥꯕꯨ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯈꯟꯈ꯭ꯔꯦ ꯆꯤꯌꯥꯔꯃꯦꯟ ꯑꯃꯗꯤ ꯚꯥꯏꯁ ꯆꯤꯌꯥꯔꯃꯦꯟ ꯈꯜꯂꯕꯁꯤꯡ ꯈꯨꯗꯛꯇꯒꯤ ꯊꯧ ꯄꯨꯕꯒꯤ ꯑꯌꯥꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯐꯝ ꯑꯃꯗ ꯕꯣꯔꯗ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯧꯔꯝ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯡ ꯍꯨꯄꯤ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡꯅ ꯍꯥꯏ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯍꯤ ꯍꯧꯕꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯄꯥꯡꯊꯣꯛꯄꯗ ꯑꯀꯥꯏꯕ ꯄꯤꯗꯅꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯃꯔꯤꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯖꯒꯣꯏ, ꯏꯁꯩꯅꯆꯤꯡꯕ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩ, ꯆꯣꯊꯦ, ꯀꯕꯨꯏ ꯑꯃꯗꯤ ꯃꯔꯤꯡ ꯐꯨꯔꯨꯞ ꯑꯁꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯂꯛꯄ ꯐꯨꯔꯨꯞ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯑꯣꯏꯕꯅ ꯆꯍꯤ ꯍꯧꯕ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝꯁꯨ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯕ ꯑꯃꯗꯤ ꯆꯍꯤ ꯍꯧꯕꯒꯤ ꯊꯧꯔꯝꯁꯨ ꯃꯥꯟꯅꯕ ꯑꯣꯏꯕꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯎꯠꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯨꯔꯨꯞ ꯃꯔꯤ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ
Sajibu Noma Panba Chirawi Torum Pangtoknaba Honabani Mamang the Song Bung Gabuikul Lying Tausnamai Temple Board Gabuyunen Bunsinduna February Drama Panda Mifam Ama Famduna Committee Ama Semlaga State Kitakta Sajibu Noma Panba Chirawi Torum Pangtoknaba Torang Tobani Loinana Sajibugi Noma Panba Chirawi Torum Asi Mitei Kakta Nate Maring Sote Amadi Kabui Frup Sajibu Noma Panba Chirawi Torum Pangtokli Habiki Wari Ama Miam the Kanganaba Atubada Ladi Oina Putoknaba Honaragani Hanasu Mahana Makata Ki Kumbidagi housing na Gemini Squatter da kidney fail oiduna leiba maibam manida diamonds donors na Lupalising Humbudra Mateng Pang Cray Tengbang Pibagi Toramda Diamond TV Amati Wahong Radio ki MD James Heguzamna Pongdorakpada kidney fail oidiba maibam manigi loina bi maibam ongbi bila si Wahong Radio Diamond TV ki Toram taba yengbada natana Toramda call tawduna isay khanba shakpa yauduna Idol listener oiraki mahak masa khangdrabasu khonjal da mingda khangnaba oiki asumna chahi ahumlom si channel asida yauraki adubo handak pukningi warol thoramda call tawduna magi mapuroiba kidney fail oire mateng pangbiu harakpada humanity service oiriba diamond donors team Wahong Radio taba Diamond TV engba mayamna amadi Padamasri Namarakpam Kunchurani Commandant CRPF Wakai Mayum Nandini Second in Command CRPF Imasi Sorojini na chingba miyamna mateng pangbirakuna senpam achi pisabani haike amadi mateng pangbirakpa khudingmak pusu mahakna thagatpa phongdoki loinana Wahong Radio Diamond TV tabiu yengbiu Idol listener oibiu aikhoi puna awa anada mateng pangmina sehanasu makhatana phongdoki Lagliba Mars anidagi Taret Fauba Tongan ba masana singaloinana Taramari Raksuba Kanglai Mega Sports Festival Lising Ani Kuntaru Pangtok Lagani Haina Kanglai Park Students Association KSA na Pongdorok Pagaloinana Festival Asigi Mapau Puba Bike Rally Ama Mai Pangna Pangtokre KSA na Tadorok Pacherol Amana Hai Mitau Tambada Hanglengba Leitraba Iramdam Asigi Inkalak liba nahak kyana yausang kumahigi matamda iche ishan masak khangdaba makai aber tainaba ising haijinaba mayai kyaba chinjak sisinaba hengalakpa lambi lamjau da thoktuna achat awok singdagi sel niba munba kaya matam sangna sathaduna lakpana aikhoigi horak liba mirol da achoba saitheng ama pibada natana aikhoigi semil on dasu kham thengna sokhalle haiba pumna makna khanglabasu kumai asigi phatroba chatnabi kya sidagi naha singbu nanthok handuna sana khonabada mai onsil hananabagi wakhalonda KSA na state ki thakta kanglai mega sports festival haina mingthonba khwadi chawba kanglai masana kumai ama haukiba kumja lising ani tarani thoidagi nasi phawba leptana pangthoktuna lakle kumsi sahi ki oina pangthokadoriba festival asigi mapawpuba bike rally ama ngarang pangthoki Bike rally asibu mapung phananaba haijaropada mateng tawrakiba pumnamakpo taramari raksuba kanglai mega sports festival ge organizing committee gi maikidegi thagatpa phongdorakle Mars ani degi taret phaw pangthokadoriba festival asi event ama oiriba taramari suba kanglai park marathon race kanglai lamsang lamjel lakliba Mars mangada pangthoklagani haiba lamsang lamjel asi Athletic Association of Manipur Puna Kusamnaduna Pangthokadabani Pangthokadoriba Kanglai Lamsang Lamjen Asibo Kanglai Miam Saru Yabiduna Madi Mateng Pangbiduna Mapung Pahan Binanabasu KSA na appeal tawrakli SIR na NRC ki mahutsinba yaroi census ka su mari leinade haibaga loinana mitop khandoktana mikok thiba haibasi taraina lopham thokte haina Campaign for Just and Fair Delimitation JFD na phongdokre JFD na paring naina satharakpa campaign gi saru ama oina Imphal East ki manung chana laiba khurai ningthaubung purabagi sanglenda JFD ga khusamnaraga khurai ningthaubung Women Welfare Association na punna sinduna
ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁꯦꯟꯁꯁ ꯑꯦꯟ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ ꯃꯤꯐꯝ ꯑꯁꯤꯗ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯋꯤꯃꯦꯟ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯟꯁꯝ ꯔꯥꯙꯥꯃꯅꯤꯅ ꯗꯥꯏꯁꯇ ꯐꯝꯈꯤ ꯃꯤꯐꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝꯗ JFDꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁ ꯁꯨꯅꯤꯜ ꯀꯔꯥꯝ JFDꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ IPR ꯀꯥꯡꯖꯝ ꯃꯍꯥꯔꯕꯤꯅ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯍꯥ ꯑꯍꯜ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅꯁꯨ JFDꯅ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ स्टेट लेंगाक अमदी धनमंजुरी यूनिवर्सिटीना DM कम्युनिटी कॉलेज की महैरोई सिंगी कैरियर मांगहंदना बखुदक थबक लौखतकदबने हाइना ऑल मणिपुर स्टूडेंट्स यूनियंस MCU ISQ की असिस्टेंट पब्लिसिटी एंड इन्फॉर्मेशन सेक्रेटरी ngangon nihenna thadorok pacherol amana hairagli numit kharani gi mamang da DM community college ta tamliba amadi pass out taw oikraba mahiroi sing asina makhoina tamliba amadi tambal loiraba course singi certificate asi satnararoi dra haina nungnangba pokpaga loinana college asida pamdaba thodok thokiba sigi matangda MU na kupna thigatki DM community college ki mahiroi singna tamliba course sing asigi तंगाई फदना तौदबा यात्रबा registration हाइबदी National Commission for Allied and Healthcare Profession NCASP New Delhi da register तौरमदबना certificate सिंग सतनाबा याररोइद्रा हाइबसिनी असिगुंबा माहिरुइ सिंगी career मांगबा याबा थौंग असि एमसुना यामना हक्सना लवी लोइनना इशू असिगी मतांगदा कुमना थिजिनबगा लोइनना मरी लेनबा सिंगी मफमदा माहिरुइ सिंगी career manghandana tholibo atho ase athoba matam da loisina ba pressure pibaga loinana akan section wa phongdoragli awano po station gi oiba han ba north east indigenous games and cultural meet kwakaithel de leiba tidim road athletic union draw gi ground da hodokre tongan ba north east station maroina tripura Assam amadi Nagaland gi sanaroi amadi cultural trip sing yauna sathagadori ba mit asi all Manipur United Clubs Organization amuko Manipuri Students Federation MSF amadi elhomi masana yokat kanglop YMYL na punna sinduna pangthokpani thauram asida Manipur University of Culture gi Vice Chancellor Professor Paunam Gunindro amuko gi President Sanjoy Sorakhaibam YAS ki Director Dr. M Beto Jaliarong Union ki Chairman Dr. L. Paumai amadi Thado Inpi Manipur ki Vice President Nekholan Haukip na Mithunglen Singh oiduna saruyaki Indo Myanmar ngamkhai parinda lepalaitana ngamkhai sambal khawi thabak chetharakpa amadi FMR regulation biometrics ka konana tawrakpada hanagi Chief Minister N Birena Prime Minister Narendra Modi amasung Home Minister Amit Shah bo Manipur miyam gi kholau tabi bagi thagatpa phongdoragli X ta thadorokpa warolda Prime Minister amadi Home Minister bu thagatpa phongdorakpaga loinana athuba matamda ngamkhai sambal khabi thabak losinbaga loinana illegal immigrant sing khandokpagi thabak sing paikhalakani habagi thajabasu thamlakle masina asengba maihorol dagi leminaraklaba jati sing ngasigi mirol amadi tungi mirol sing kanba ngamgani haina NPD na phongdokhi Amarom the Board of Secondary Education Manipur Bosemna Lauduna Ngarangdagi Haukiba ISSLC examination lising ani kuntaruk da saru yariba Mahiroi Singda ex Chief Minister Nongthomba Birena Yaipa Paujel Pirakli Loinana Mahiroi Singna Thajaba amaga loinana exam asi thaduna mai pakpa purakpa oirasunu haina phongdokhi
Kumja lising ani kulumdoi May 3 Manipur da thokliba violence asigi mari leinana Lakshmi Priya Devi na direction piduna puthokpa Manipuri film Bungna British Academy Film Award BAFTA lising ani kuntarukta Best Central and Family Award Film Award phangbangam kre film asuna Lilo and Stress Arco and Jutro Police Anipo Award category asida maithiba piram kibani Chief Minister Y Khemsana su lemjaningai oiraba award asi phanglakpada harauba amadi apenba phongdoragni Nomaisi numita London gi Royal Festival Hall da pangthokiba singlemlaba thoram amada humbudra mapan suba British Academy Film Award BAFTA lising ani kuntaruki award winner Bung film gi director Lakshmi Priya Devi da lemjaningai oiraba award asi khusinaki award asibu khusinaba mikupta Lakshmi Priya Devi na tiliba miyamda khurumjari haba wahaina haudokladuna Manipur da hojik oriba tangdu laita da ba phibam amadi miyoi kya mayumakai laitana relief camp singda lanjena duna ngasi phawa wana punsi leliba kaya sigi matangda pautam ki BAFTA na Bung film asibo Best Central and Family Award pibirakpada apenba amadi Academy asibo thagatpa phongdokhi loinana India gi awang nompoki apikpa state ama oriba Manipur da chahi ahum pharakadoroba irang asi nem thaduna ingtapalamdam ama puraknaba isorgi mafamda su thauni jakhi film PHAL Akhtar Vikesh Bhutani Alan Mac Alex Ritesh Sidawani amasung Sujat Saudagarna punna producer oibani Bung hariba film asida Gugun Kipken Sadananda amasung Balahijam amadi atai sal actor singna maroiba saktam langki Manipur da tholiba violence asina maram oiduna apokpa masung apokpi ani setna khaina duna leiruraba matung makhoi gi pikliba masana mamada piba chobo khudol ama oina mapabu mamada mohana khusina bahaiba pikliba masagi aningba pamba adu uthokuna puthokpa film ni makhada ba pau pizari Award lanthokpui thoramda Indian actor Alia Bhattsu saruyaki film asi kumja lising ani kunmari dasu Toronto International Film Festival gi Discovery section da premiere tawkre masigi matung kumja lising ani kunmari da Warsaw da sahi asimakta da mami Mumbai International Film Festival of India loinana Indian Film Festival of Melbourne lising ani kunmanga dasu saruyakre Amaromda Lakshmi Priya Devi na direction piba Manipuri film Bungna BAFTA da award phanglakpabo Chief Minister Yumnam Khemsana X da thadorokpa post amada harauba amadi apenba phongdorokpaga loinana lemjaningai oiraba award asi phangduna Manipuri cinema bo global map da yahonba ngamba haibasi Manipur amadi leiba asigi southok saningai ni hana phongdorala Relief camp talaibanga ama pukri da tasinbagi kanba ngam haure hare thaudo asing ra ayu pung 10 rom tabada Wangjing Lamding Higher Secondary School Relief Camp ki manungda laiba pukri amagi manakta angang aduna sanaduna leingai da khanghaudana pukri da tasin kibani
हाइबा nga adu More gi ward number 7 tagi lanjelaktuna relief camp da sangjapam lauduna lairiba soibam abi koba amagi masanupi ni singda tasin badagi kanbanga moroba nupi masasi soibam ningol kawi khara shares oibadagi khudakta Gemins Hospital pukhatuna Indian Red Cross Society Thawal District Branch da mateng pangtuna laikana badagi khudong thiningai oitre adubo hauze nupi masa adu Gemins Hospital da makhatana layang sathari Indian Red Cross Society Thawal Branch da mateng chauna pangduna khudong thibadagi kanba ngamhawbagi damak Wangsing Lamding Higher Secondary School Relief Camp ta sangjapam lauduna lairiba IDP singi maikidagi apenba amadi thagatpa phongdorage Thawal District ki Thawal PS ki manung sanba Wangsing Hairok Lamkhai ki New Market takwa maru mana yonpham dukan amagi thongjel da sakhangdaba singna bom ama pokhai hankre thawdo asibu yaning da phongdoktuna Wangsing Lamding Kaithal Shopkeepers Development Association na bom pokhai pham dukan mamang da wakan mi pham khre bom pokhai bi thawdo asi numidang chorang pung 10 minute ni phurom tabada thokhibani bom pokhai bi thawdo asi numidangi matam oibana mioi amata so apan yahodre adubo bom machena pan bage dukan gi shutter raising ge jinga amasung thangnaba dukan amagi thongda mafam kyamrum thongna ahoba makhun laiki bom pokhai pham kwa maru mana yon pham dukan adu hayok pa 3 tawrang bom lekai bamon layuk tagi ningthauzam Robin Elias Bijen Kumar chahini fuma thoye pokpa laikidraba angang kawi haire ngara yuk Thawal District Police team ama laktun pham adu yengsin khibaga loinana lokhat pham thokpa thabak sing lokhat khrei ngarang pham ki bawa kat mi pham da miam tin ba pham da bom langsin bayaning de haina thaba plega sing sisna ki Assam Rifles ki Director General Lieutenant General Vikas Lakhirana New Delhi ki Manipur babal da laktuna Chief Minister Nam Khemsan go unaduna Manipur da lokhaliba security ki thabak singi matang da pautam khre hare Chief Minister Y Khemsan go nabada lebasi ki khwadi Ariba paramilitary force ama oriba Assam Rifles na Manipur da security ki matang da lawriba thodang sing amadi civic action thabak singi matang da Assam Rifles ki Dizina marik chumna paudam duna khangan ki loinana Myanmar ga tainaba ngamkhai paringak senbada Assam Rifles na lawriba thodang amasung awang nompokta security mental taunana bohanabada paramilitary force asina lawriba thodang sing khangan ki Chief Minister Y Khemsana Manipur da ingtappa hanjillaknaba honabada mari border area da ngak senbu yumtangda Assam Rifles na lawriba thodang bo thagatpa phongdokhi United People's Front UPA na sinduna sahi khudingi pangthok palam sang lamjen handak sahi gi oina sulak libe April 12 thoida pangthok lagani hare makhatara kuda mapani be pau sing amuk taminase
ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤ ꯀꯨꯟꯇꯔꯨꯛꯇ ꯖꯦꯅꯦꯚꯥꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯥꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯂꯣꯟꯅ ꯗꯣꯂꯔ ꯃꯤꯂꯤꯌꯟ 548ꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕ ꯌꯣꯟꯕꯒꯤ ꯌꯥꯅꯕꯁꯤꯡ ꯊꯝꯅꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯃꯦꯛꯁꯤꯀꯣꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯀꯥꯔꯇꯦꯜ ꯀꯤꯡꯄꯤꯟ ꯏꯜ ꯃꯦꯟꯆꯣ ꯍꯥꯠꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯖꯥꯂꯤꯁꯀꯣ ꯁ꯭ꯇꯦꯠ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯈꯜ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯧꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯦꯁꯅꯦꯂꯤꯁꯠ ꯄꯥꯔꯇꯤꯅ ꯂꯩꯕꯥꯛ ꯉꯥꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯅꯧ ꯅꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯍꯤꯟꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯦꯁꯅꯦꯂꯤꯁꯠ ꯄꯥꯔꯇꯤ (BNPꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯍꯝꯃꯗ ꯁꯍꯥꯕꯨꯗꯤꯟꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯀꯤ ꯃꯊꯛꯇ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯛꯈ꯭ꯔꯦ꯫ ꯅꯦꯄꯥꯜꯒꯤ ꯄꯣꯈ꯭ꯔꯥꯗꯒꯤ ꯀꯥꯊꯃꯥꯟꯗꯨ ꯁꯤꯇꯤ ꯇꯝꯅ ꯂꯥꯛꯄ ꯃꯤ ꯄꯨꯕ ꯕꯁ ꯑꯃ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯗꯥꯗꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯨꯖꯨꯔꯤ ꯃꯅꯥꯛꯇ ꯂꯩꯕ ꯇ꯭ꯔꯤꯁꯨꯔꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕꯗ ꯃꯤꯑꯣꯏ 19 ꯁꯤꯈ꯭ꯔꯦ, 16ꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯅꯥꯏꯖꯤꯔꯤꯌꯥ ꯂꯥꯟꯃꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯕ꯭ꯔꯣꯅꯣ ꯁ꯭ꯇꯦꯠꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯗꯥꯏꯁꯀ ꯆꯠꯃꯤꯟꯅꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ISWAPꯒꯤ ꯃꯤꯂꯤꯇꯦꯟꯠ 25 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯕꯨ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯋꯥꯔꯀꯔꯁ ꯄꯥꯔꯇꯤ ꯑꯣꯐ ꯀꯣꯔꯤꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯔꯥꯛꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯑꯅꯧꯕ ꯃꯦꯞ ꯑꯃꯁꯨꯡ ꯃꯦꯔꯤꯇꯥꯏꯝ ꯀꯣꯑꯣꯔꯗꯤꯅꯦꯠꯁꯤꯡ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯅ ꯀꯨꯋꯦꯠꯀꯤ ꯅꯤꯡꯇꯝꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯑꯦꯟꯇꯤ-ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯁ꯭ꯇꯔꯦꯇꯦꯖꯤ (PHAL) ꯄꯨꯊꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯊꯦꯡꯅꯔꯤꯕ ꯊ꯭ꯔꯦꯠꯁꯤꯡ ꯀꯝꯗꯧꯅ ꯉꯥꯛꯊꯣꯛꯀꯗꯒꯦ, ꯀꯝꯗꯧꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯦꯗ ꯔꯦꯁꯄꯣꯟꯁ ꯄꯤꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯄꯨꯊꯣꯔꯛꯈ꯭ꯔꯦ꯫ ꯄꯦꯁꯦꯟꯠ ꯌꯥꯎꯅ ꯃꯤꯑꯣꯏ 8 ꯇꯣꯡꯈꯤꯕ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯓꯥꯔꯈꯟꯗꯒꯤ ꯆꯇ꯭ꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯥꯔꯇꯔ ꯄ꯭ꯂꯦꯟ ꯑꯁꯤ ꯓꯥꯔꯈꯟꯗꯒꯤ ꯀꯣꯅꯨꯡ ꯔꯥꯟꯆꯤꯗꯒꯤ ꯗꯦꯜꯂꯤ ꯇꯝꯅ ꯄꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯀꯥꯏꯈꯤꯕꯅꯤ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ (DGCA) ꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯦꯗꯤꯀꯦꯜ ꯏꯚꯥꯀꯨꯑꯦꯁꯟ ꯇꯧꯈꯤꯕ ꯔꯦꯗ ꯕꯦꯠ ꯑꯦꯌꯔꯋꯦꯖ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯕꯤꯖꯀ꯭ꯔꯥꯐꯀꯤ C-90 ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:13 ꯗ ꯔꯥꯟꯆꯤꯗꯒꯤ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯡ 8:33 ꯆꯠꯄ ꯃꯇꯝꯗ ꯀꯣꯜꯀꯇꯥꯒ ꯄꯥꯎ ꯐꯥꯎꯅꯔꯝꯈꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯂꯩꯃꯥꯏꯗ ꯂꯩꯕ ꯃꯐꯝꯁꯤꯡꯒ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯥꯡꯈꯤꯗꯨꯅ ꯔꯦꯗꯥꯔ ꯀꯟꯇꯦꯛ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯀꯥꯏꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯐꯤꯚꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕꯁꯤꯡ ꯑꯁꯤ ꯄꯦꯁꯦꯟꯠ ꯑꯃ, ꯄꯥꯏꯂꯣꯠ 2, ꯗꯣꯛꯇꯔ ꯑꯃ,
paramedic ama amasung attendant anini patient chahi nipuga mathoi suraba nupa amani haide Assam Assembly Mikhal gi dama Congress Party amasung Assam Jatiya Parishad AJP gi marakta alliance ki wari sanaki badu warosin purakhi gadaure haina Chief Minister Himanta Biswas na phongdokki baga loinana BJP gi oina su sit Maripuda Mirep Singh sem saduna laire haikre Trinamool Congress ki founding member ama oiriba amasung hanagi Union Railway Minister Mukul Roy ngarang ayu angan bada masai anabana maram oiraga masai sahi humbudraga mathoida laikidre Meghalaya gi MLA Arden M Basayo Moitna Kolga mari leinaba GST collection gi matangda thamlaki ba star question gi pakum pibada state asigi Chief Minister Kondat ke sangmana kumjali sing ani tara nipan degi hosik phawda kol gi GST da Meghalaya na lupa crore taragumdoi lakh marifu taret tanba ngamki amasung haiba matam asida coal mine mapu taraga mari pha ki haina phongdokre Prime Minister Narendra Modi na West Bengal gi Assembly Mikhal gi maoin na state asigi voter singda cherol iraduna Mikhal asida state asibu senja thumja amasung phattaba lengak londagi kanjanana bagi khudong saba PBU haina haizakre makha tarakpada sanabagi pau taminasi Tagyal gi sai artificial ground da satharaki batara taruk suba site Manoranjan Singh Memorial CRPF football tournament lising ani kuntaruk ngarang losin ki buga loinana FC Rengdai nonina champion oikre Lamlong Thongkhong da laiba artificial ground da sathari ba Taranipan suba Manipur State League lising ani kuntaruk ki league round matching sanaba losin lakhi buga loinana ESU angkhai MPSC Manipur Police amasung Nampha Salam semi-final changle. Solek Stadium dangarang sanaki ba Chennai FC ikom komna Pansil ani shunada mighty ba piduna Mohan Bagan Super Giants na Indian Super League da makoigi mai pakpagi matau makasa thakre. ICC Men's T20 Cricket World Cup da India na makoigi Super 8 ki opening game da South Africa ki makuta run humbudra tarukta chawna maichi banangkre nahan numidang Narendra Modi Stadium da sanaki ba match asida bet hana sanaki ba South Africa na apibo over kunda wicket tare turaga run chama mani putare lauki David Miller na ball kuntra manga da run humphum doi amasung Stuffs na bon kun mari da ran nipuga mari lauduna makoigi ran masing ado tan bada chawna mateng pangke madugi pakhum da yumbu Indiana over taranipan bon manga da all out oiduna ran chama tara mathoidagi hena laubang daduna mai thike Uttar Pradesh ke Alexander Athletic Club Civil Lines Mirut da sathariba MT 700 Mirut 2026 tennis tournament Manipur gi Nomaitem Dilip Singh chahi humpu manga gi mathaki men's singles da quarter final da maithi hore Tentha Khongbal Welfare Association Tawa na sintuna Tawa playground da Tentha Khongbal da sathari ba Tawa Women's Trophy lising ani kuntaru ki ngarang sanaki ba match da YWC Langthabal na Manipur Police Sports Club po Pansil Mari amada maithi ba piduna semi final sangkre Tasmania Hockey Center dangrang sanaki Bafia Pro League ki match Indiana yumbo Australia ki makuta penalty shootout ta Pansil Mari mangada maithi banankre Amadi All Manipur United Clubs Organization amuko masung Manipur Students Federation MSF na Yellow Masana Yokat Kanglu YMYL Manipur ga puna khusamnaduna Didim Ground Kwakathel the first Northeast Indigenous Games and Cultural Meet lising ani kuntaru haudokre
लोइसलकपदा मरोइबा पाउ महना Chief Minister Yumnam Khemsana, Defence Minister, Finance Minister amasung BJP National President unakre. Manipurda Territorial Army Battalion ama thambinanaba Chief Minister and Defence Minister da taksinkhre. Manipur ki deployment project singe ahen basen thang pibinanaba Finance Minister da su taksinkhre. Bongzagil Balti ki haksang Churasanpur da purakre masi leirol salagane. Mitei Sothe Kabuy amadi Maring Purum na punna sajibunomo panba kumhau Festival Pangthokador. British Academy Film Award ta Manipur gi bungna Best General and Family Award phangkhre. UPF ki lamsang lamjen April 12 da pangtholagani haide. Assam Rifles ki DG na Delhi da Chief Minister Y Khemsan ga unakre. Ex Chief Minister na Prime Minister amadi Home Minister bu thagatpa phongdorage. DM Community College ki mahiro singi career manghandana bakhudak ta thabok lokhat kadabne hani emsuna phongdokre. Amadi ahan North East Indigenous Games and Cultural Meet hawdokre. India lengang na awang no poki lo missing asi phawbanam thaduna lakni haina amuko na phongdora. Bijariba pausing asi loina na nuti gi phongliba pause singlegi lokthoksaba maru oiba pausing miyamda bijaba loisinjari. Makha tarakpada matamatang WAPHAM RASHI gi thorom amuk mayam punna taminarse. Humna mukpa hojiki dipusparani laishrom namukana khramza.
अमुका हना मिडियंग ताबिरिबा मदि ताबिरिबा सिंबो निर्मला थांजमना तराम नोकचरी इकोकनोना खुरुमजरी पुदुना लाक्चरीबा से मतम मतम की वाफम अमदि राशिफल ngasi मतम मतम की वाफम दा थमजरी सेशन लीक ओहनबदा अपनी क्वेश्चन लीक ओहनबदा जेनबसिंग महैरोय खुनाई की दनतना मियाम की यeknabani स्टेट असि महैरोय सिंग की ख्वाइदगी मरु ओइबा चांगयेंग एग्जामिनेशन असी बोर्ड ऑफ सेकेंडरी एजुकेशन मणिपुर ना पांगथोकपा क्लास 10 HSLC एग्जामिनेशन अमसुंग काउंसिल ऑफ हायर सेकेंडरी एजुकेशन मणिपुर ना लौबा हायर सेकेंडरी एग्जामिनेशन क्लास 12 की चांगयेंग अनि असिनी हाइना मियाम अमदि महैरोय सिंगना लुमना लौनै हाइरिबा चांगयेंग चांगदमनबा असिदा माइ पाकपा अमदि माक यामना फंगनबा अमदि मिथोय मिहेनबा ओइनबा तुंबा चाबा खंगदना महैरोय सिंगना कन्ना होनै लोइनना महैरोय सिंगी ममा मपा अहल लमन गार्जियन सिंगी माइकैदगिसु मचा मसु सिंबु माइ पाकपा ngamnaba kupsen senabagi mathakta tongan tongan ba subject singi oja singda tuition thabagi thabak sing chathanai class 10 amasung 12 ki examination mai paklaba matung mahairoi singna makha tana general line natragana technical line da mahai tambagi thabak sing chathanaduna makhoi gi tungi career semnabagi maikaida mayon tamnai mahairoi singi khwaidagi chawba bosem amasung kosem na lawba changyeng pangthokpada khwaidagi nungai taba thodok wathok sing toina thokpa sini thodok sing adudi question leak oiba mahot sillaga exam tharamba amadi nataba pambai unfair means sizinabagi wathok sing asini examination asi ani asina question leak oibagi wathok sing toina थोकलिबसी मतौ करमना थोकलिबनो हाइबसिनी मरी लेनबा बोसेम अमसुंग कोसेम की मरी लेनबा सिंगना क्वेश्चन सेम्बा अमदि नंबदा सेक्शन बा वाटपदगिरा नत्रगना क्वेश्चन सेम्बदा यावबा अखंग अहि ओजा सिंगी मरक्तगी पुक्चेल सेंगदबदगी क्वेश्चन लीक ओहनबगी वाथोक थोकलिबरा हाइबदो निन्यनिंगाई ओय मियाम अमदि महैरोय खुनाइना लुमना लौनरिबा एग्जामिनेशन अनि असिदा चाही खुदिंगी क्वेश्चन लीक ओइबगी वाथोक सिंग लेप्तना थोहलकलिबसे असिगी थौदांग कोसेम अमसुंग बोसेमगी मकोक थोंगबा सिंगना लौफम थोकपा लौफम थोई लोइनना तोंगान तोंगान बा सब्जेक्ट सिंगी क्वेश्चन सेमबदा सरुक याबा ओजा सिंगी मरक्तगी मखोइदा ट्यूशन तौबा महैरोय सिंग नत्रगना मखोइगी स्कूल की महैरोय सिंगना मार्क यामना फंगनना बहोनबदा क्वेश्चन लीक ओहलिब्रा नत्रगना क्वेश्चन लीक ओहन्दुना सेंदान लंबी सथरिब्रा हाइबने सिंग बसिंग असे थिदोक्तुना मदुदा जेनरिबा सिंग मथक्ता लोगी ओइबा अकनबा एक्शन लौखटपा चुम्मी लोइनना मरा लेबा सिंग अदु कैसुम संगदा थंबा नत्रगना थबक्तगी लौथोकपगी चैराक पीरबदी क्वेश्चन लीक ओइबगी वाथोक सिंग मखा ताना थोकंदबा ngamgani examination की तोंगान तोंगान बा सब्जेक्ट सिंगी वहांगी serial kaidana namthoklaba paukhum sing yonuna chaithokpagi thabak fawba chatharakhibagi wathok sing asidagi khangba ngamlibani question leak ohenba amadi wahangi paukhum yonuna sendala bi chathaba geng khutpu sing leire haibasini mairoi singbu aran balambida lamjing naba honariba geng khutpu sing asigi mastermind leifam thoi loinana question leak oheliba amadi wahang singi paukhum sembada chenaba sing phaba khaknatana asigumba thodok sing makha tana thokhandana ba matik chaba chairak pidriba makai wathok asi makha tana adumak thokigani mairoi singna mithoi mihen ba oinaba tumba chaba khangdana hona jariba pumna question leak ohenba amadi wahangi paukhum semduna sendal lambi chathariba geng khupuna leikha tahanana ba honaba हाइबसी ngakpifam thoktraba maralgi chairak pifam thoi mathauda pungning changdaba mahiroi kharana huran lanada nataba pambai sizinaduna mai pakna bahonaba yaubadagi mahiroi singbu chak chagring amana changkok ama manghali haibaduga pangkhakna haliba asi laibak thibani mahiroi singi leiriba loop singi question leak oiba paukhum saithokpa thingnaba akanba mawongda chat होनरबसु बोसेम अमसुंग कोसेम की मकोक थोंगबा सिंग अमदी क्वेश्चन सेम्बदा सरुक याबा सिंगना पुक्चेल सेंद्रबदी कैदौनुंगदा थिंगबा ngamloi masini pujarakliba matam matamgi wafamda makha tarakpada ngasi राशिफल अमु तामिनसे
Rasifal asibu ibirakpa Dr. Wangkhem Jibol Singh, Assistant Professor Biotech Jenim Singh Merong Imphal ngasitang kun gamari tha ani English sing ani kun gataru laiba ku panumit lamtagi tarit ni panba numit asi Rasifal tamin asi ahan bada mesh rasi lanchang ba pau nungai bataba miyang gamari heng phagat pa imung manung wa tana bana thoina nungai jagada banumit ni asa chawbadi mangani laisa pakhang singi oina nungsibana chali Bris Rasi anauba thoramda mangjil thaba pukning maka lamba amadi akiba leitana thauna phudoktuna thau pangba ngamba minadi kalak panumit laisa pakhang singi oina wakhal nungai gani Mithun Rasi wa ngang balugani yeknabana lana lauthok pauthokpi ngayam drabadi thabak mangani thauna phudokpana sel thonggi kanabadi hengani laisa pakhang singi oina ning bathong bawagani Karkat Rasi hakchang nungaiba amadi wakhal fudok pangambana sel thum thoina tansen bangamgani mitopti thajarunu natrabadi mangjagani lisa pakhang singi oina ningba mapachagani Singharasi hanadai miyamga mari fabawatpa amadi pairaki losing khara solabasu ningba mapadi chagani hakchang sunungaiti anam tandaba fai lisa pakhang singi oina puchel chawtho Kanerasi tunggi poram sindokpa yamna haigani haksang sunungai bahengani mipai ramba kuksagani matang charabadi thauna phudok hau laisa pakhang singi oina ikai khumna bigani Tularasi yenabana henna dum kanagani afaba lausing tansin bangamgani amadi yeknaba laksingani aruba marup lakani afaba marup lakani nachana nai fangani laisa pakhang singi oina maidi pakpigani ngakpigani Brisik Rasida ningba khwaidagi hena thongani afaba maram oirabadi khuchau thaubana asingba sakani uranbadagi di cheksilu marup saba lakani laisa pakhang singi oina ningba mapa chagani Danurasi laibak yamna fagani anoba thabak thoramda khuchau thahauba yagani lai guruna chanbigani khudong chaba manghandaba fagani laisa pakhang singi oina ningjaba thongani Makarasida Naktina naral mangjaba poram sin bahai tabana Ikai banang baya balay Yenabat tandrabadi kangani Afa apundi koksagani laisa pakhang singi oina laibak laiti Kumbarasi lausing amadi achumbana natana pambay tangani Ngayngamdaba amadi miwa thajabana nachak naralda tainarakani Kantharabadi sel thum phangani laisa pakhang singi oina matam khara lawa fai Aroibada minarasi nachana nagi mateng lei ningbadumak pangba yagani yeknabana tathibagi tangai fadaba nungai taba thajaba mangba yabalai akhang ahi tanau laisa pakhang singi oina ningjaba thunga Masini pujarakliba matamatamgi wafam Rasifal nungtigi fongliba pause singdagi lauthokjaba maru oiba pau Tabiriba amadi mideng tabiriba singbu niramla thangjamna amuka hanna kharamjari Layingzari pokpadagi chahi manga phawgi manungda leiba angang singna thabak kheba nungsa sor honbada waba thabak phunba sor honbada nungaitaba amadi chahi mari dagina sei tara manga phawgi manungda leiba angang singi tumbada phamungda mapan thukchinba loinana chahi nauriba nupi singda thagi khongkap thingjin khiba hairiba singasi layingzari akopa marol gidamak 8131894930 amukana 8131894930 punabiu tanabiu siras